Kuki singna victim amasung Naga miyamda lale haijagadabane. Liangmai Naga Council Eastern Zone. Senapati District ke Lungwiramda Kuki Furuki Game Kupu amana Naga nupi amabo nungtil popopta phusai duna tamthiba mongda satharakiba thawong adubo Liangmai Naga Council Eastern Zone gi maikaidagi akan mongda condemn torakre. Loinana pung kunmari gi manungda Kuki Furuki makop thongba usingba singna victim oriba sida formal oina lale haijagadabane hairagle. Kangpokpi District ke Lungwiram village da Mulai Kuki village ki miyoi sing laktuna Liangmai Naga nupi ama phubata natana yumpham semba thingbagi wahaudagi Makhan village area da total shutdown chathakre. Lambi da Naga Furuki miyam thoraktuna satok chasin thingbagi khongjang sathari nakalamaromda ngarang Kuki singna sathakiba thawong adubo Liangmai Naga Council Eastern Zone Manipur na akanumongda yaningdaba phongdorokpaga loinana thawdok aduda senariba Kuki singgi mathakta action lokhanaba mari lenaba authority da taksankre. Masigi mathakta pung kunmari gi manungda Kuki singna victim amasung Naga miyam da lale haijagadabane karigomba tumina laisilabadi Naga miyam ki punsi kanjanaba thabak lokhalagane amade maduda thorakpa afafatagi daita pumba Kuki singna pujagadabane haina section warol thamkre. Wanba yabadi ngarang Kangpokpi district ki manung chanba konsa khulga nakna lairiba ke Lungwiram Naga village da village authority na children orphan home ama amasung khulgi yum khara sanaba JCB sijinaduna leibak temduna yumpham thonke tanjadada yumpham thonba yaroi haina Mulai Kuki village ki nahasingna lau khongduna laklaga athingba pibida natana sahi mayai chalabi Lungwiram Naga village ki nupi amada khut tharakpagi thawdok thokibane. Accident thokpada CRPF person ahom sokle. Ngase yukpung niparom tapa matamda chamaga nifumda suba CRPF battalion C company ki person singna tongba gari ama None district ke Rengpangda accident thokpadagi gari aduda tongba person ahom soktuna laikanakre. Press na phangba pawgi matungina lamfelda leiba chamaga nifumda suba CRPF battalion ki person singna tongba bus registration number AS01MC7131 ase Rengpangda accident thokibane haidi maduda gari aduda tongduna lakpa CRPF ki ASI B Govindaraju Ramesh Chandra amadi driver Surendra Kumar aso afanangki B Govindaraju ki makokta sokpadagi None hospital da pukhatuna hojik laikanari aduga Ramesh Chandra amadi Surendra Kumar na khongi sarukta sokpadagi Nungba hospital da hojik laikanari hairi Khundrakwam AC ki manung chana leiba Khundrakwam makha lekai da leiba Laifrakwam Ratan gi yumda ngarang numidang pung nipan makhairom tarakpa daida Sakhangdba singna nungmai kapsilame le hairi